Karangkia ka mari leidana ako na tramara suna pangkorok pa petuites sa manipustes sumangla kausin na putuk pa maray pangning mo pwedeng sana guna sarmana ibiba adu oran na bawari pa na takpi tambiram ba loina na in hoji mapang kopsan sa bagi thawai ni logyo isna maram adu na ako na pagkadul bi lase Manipur miyam da maray pangning bagi itil na mapi mo ngamba tanggal ki phajaba Trikendra Jiki Nungsiba aduga Surachandra Maharaj ki Singlemba Kulachandra Maharaj ki Maray Pakningba Ningthau Machasin Kathoamba Khongbi Lanbi Sikna Mukhoi Matung Inabada Iraipak Kedonta Siba Kidaba aduga Manipur se Sahi Lising Ani ki Itihas Ani Ohum ki Itihas Leirakpada Khwaidagi Iroi Loina British ki Khutta Takhibado Manipur ki Thamoi Sideda Saktana Leba Punnamak Singse Karamba matamda ungtang khoi ningtam ni hingsige ningtam balai pam oisige haibagi inot ama pina na bidamakta pangthoi ba maray pakning mo koireng sanani aduna asigumba lila si saw na pangthoi si mi nimfu haitare 41 gumba na saruk yaraga pangthoi ni asi taseng ba haitaraga di yamna mega play amani asigumba lila si uruba matamda asigumba lila si phajana yengba matamda Manipur miyamda Anoba Manipur ama semgat dana bagi wakalon pibang gamdraga dilila se mai yada bai du oidini maramaduna tembiri bai pai policy sel halaman lai guru sing hayeng lembir pala kadori ba puna maksing si tek takai dana hayeng lila se phajana sanana ba aduga lakadun kambu singju lambi da lamghang da lakpada gari accident thoktana ba adagi di imu manung da kator ba si thoktana layang ba lakta ba khota puna maktu tawdana nam ki damakta Nungai minasi, yai minasi, hayingi numis da nungtin gi pung ama sab sana function haujaraga pung ani tar da pangto ko doriba sumang lila maray pangni mo koineng sana se amutang gi ga anoba Manipur ama sagat minaba lila yamna toina tawba leipak ama oiba yana na bagi tamakta adugumba paikhat palilani maramdi lila toina tawdaba leipak ai je lan gi leipak ta tawunde maramna lan lai bese mang na gi tamakta lila ai bese tawbusi mathau tai hai bese Manipur state sumang la kausina masi khalla khanda hanjan meeting character kada 2012 ta gi ngasi bau pangthor pani ngasi o pangthok pasta sahi trama mapung phare sahi trama mapung phar pasta kwai dige attraction oiribdi sahi trama du gi manung da sum lakhi bada kum gi ba artist kudimak to loina longtho ngasi di anoba artist ngaktana amu lokhalakna punamak si character punamak ki sillakanda anoba khongjang ama sangjanba anoba play ma thiba anoba nungaiba ma piba ngamgani habigi wakhalo da sagatjabani madu punamak se tengban ma puna piba ngambasenu haidana kuminari ba khoi myam thodang loi ba khoi khudimangna amutang koramina se tengban ma pi phamda nang niang hainer balik cek lu, wachol lu cek lu, saya hainer